ꯑꯩꯈꯣꯏꯅ ꯑꯪꯒꯨꯔ ꯌꯣꯟꯕ ꯆꯠꯄꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯏꯃꯥꯅ ꯆꯪꯉ ꯑꯪꯒꯨꯔ ꯌꯣꯟꯕꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯑꯔꯥꯝꯕꯥꯏꯒꯤꯗꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯑꯪꯒꯨꯔꯁꯦ ꯀꯦꯖꯤ ꯑꯃꯃꯝꯗ ꯂꯩꯗꯤ ꯃꯣꯏ ꯄꯩꯁꯥ ꯑꯣꯏ ꯈꯥꯏꯕꯗꯤ ꯏꯀꯥꯏꯔꯦ ꯍꯥꯏꯌꯦꯕꯀꯣ 150 ꯂꯩꯌꯦ केजी अममम नहीं लेगा अरे पैसा आपको दोनों ठीक है हम लवाई गुंगुर में पाए अभी नहीं था हमने लो तो पैसा लेके मैं फिर के ले नहीं खा दूं हाले माजिना ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯅꯤ ai hai miếng này cái đồ chả là mình cho là cái nó đi dùng bì ra mẹ nữa